ꯃꯆꯤꯟꯒ ꯊꯤꯔꯕ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯃꯤ ꯃꯃꯣꯏ ꯊꯣꯛꯄꯗ ꯐꯥꯎꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ. ꯀꯩꯅꯣꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯕꯦꯝꯒꯤ ꯕꯥꯔꯗꯦꯅꯦꯕꯀꯣ. ꯑꯩꯅ ꯄꯨꯡ 12ꯗ ꯋꯤꯁ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯄꯨꯡꯉꯩ ꯑꯗꯨꯝ ꯇꯥꯔꯝꯃꯦ ꯅꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯑꯦ. ꯍꯧꯖꯤꯛ ꯀꯦꯛ ꯀꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ. ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯕꯦꯝ. ꯊꯦꯡꯛ ꯌꯨ ꯄꯄꯥ ꯍꯥꯏꯌꯣ. ꯁꯤꯅ ꯑꯩꯒꯤ ꯋꯤꯁꯅꯦꯀꯣ. ꯅꯪꯅꯗꯤ ꯑꯩꯒꯤ ꯃꯌꯥꯝ ꯇꯧꯕꯤ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯒꯤ ꯌꯥꯝ ꯄꯤꯕ ꯉꯝꯃꯣꯏꯗꯣꯔꯦ ꯀꯣ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯤꯈ꯭ꯔꯗꯨꯗꯤ ꯑꯩꯒꯤ. ꯄꯤꯕꯗꯤ ꯄꯤꯈ꯭ꯔꯦ ꯃꯃꯥꯡꯗ ꯍꯛꯆꯥꯡ ꯈꯜꯂꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯁꯤꯀꯣ. ꯃꯃꯥꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯊꯣꯛꯂꯛꯑꯦ ꯇꯨ ꯆꯥꯁꯨ ꯀꯣ. ꯇꯨꯝꯍꯟꯈ꯭ꯔꯣꯁꯤ. ꯁꯤꯅ ꯑꯩꯒꯤ ꯒꯤꯐꯠꯅꯦ. ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯁꯨ. ꯁꯤꯅ ꯑꯩꯒꯤ ꯒꯤꯐꯠꯅꯦ. ꯊꯦꯡꯛ ꯌꯨ ꯄꯄꯥ ꯊꯦꯡꯛ ꯌꯨ. ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯉꯥꯡ ꯃꯃꯥ ꯍꯥꯏꯕ ꯑꯩꯒꯤ ꯑꯕꯦꯝ ꯍꯥꯏꯕ. ꯁꯥꯎꯅꯨꯀꯣ. Happy birthday to you. ꯀꯩꯅꯣꯅ ꯄꯥꯔꯣꯏꯁꯤꯀꯣ. ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯏꯟꯕꯤꯒꯦꯁꯤ. ꯅꯉꯣꯟꯗ ꯏꯜꯂꯛꯑꯒꯦ. ꯅꯠꯇꯦ ꯅꯉꯣꯟꯗ ꯍꯥꯟꯅ ꯏꯟꯕꯤꯒꯦ. ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ. ꯅꯪ ꯆꯥ ꯌꯥꯅꯕꯅ ꯇꯧꯅ ꯁꯦꯝꯕ ꯂꯩꯅꯦ ꯑꯩꯅ. ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ. ꯍꯥꯎꯋꯦ. ꯇꯨꯝꯃꯨꯕꯩ ꯁꯛꯁꯤꯗꯤ ꯐꯖꯔꯦ. ꯀꯩꯅꯣꯅꯦ ꯑꯩꯅꯗꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯄꯤꯕꯤꯗ꯭ꯔꯦ ꯃꯥꯒꯤꯁꯦ. ꯌꯥꯝ ꯄꯤꯔꯅꯨ ꯃꯆꯤꯟ ꯊꯤꯅꯦ ꯃꯥ. ꯃꯌꯥꯝꯗꯤ ꯄꯤꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯄꯩꯁꯥ ꯈꯔ ꯄꯥꯏꯗ꯭ꯔꯦ. ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦ. ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯗ. ꯃꯊꯪ ꯃꯌꯥꯝ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯦ. ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ. ꯁꯤꯒꯤ ꯒꯤꯐꯠꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯤꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯗꯥꯅ ꯃꯥꯒꯤꯅꯦꯅ ꯄꯤꯕ. ꯃꯥ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ. ꯊꯛꯄ ꯈꯣꯠꯄ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕ ꯈꯣꯠꯄ ꯌꯥꯝ ꯑꯣꯏꯗ꯭ꯔꯥꯅꯦ. ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥ ꯌꯥꯏꯃꯅ ꯄꯤꯕꯅꯦ. ꯂꯨꯍꯣꯡꯗꯧꯕꯗꯣ. ꯁꯛꯁꯤ ꯈꯔ ꯇꯥꯈꯠꯂꯣꯏꯒꯦ, ꯈꯔ ꯂꯦꯝ ꯂꯩꯒꯦ ꯇꯧꯅꯤ. ꯌꯥꯔꯣꯏꯗꯣꯔꯤ. ꯌꯥꯝꯅ ꯍꯧꯔꯦ ꯃꯤꯁꯤꯡꯁꯦ. ꯂꯩꯀꯥꯏꯗꯅꯦ ꯁꯛ ꯇꯥꯈꯠꯄꯗ ꯇꯣꯝꯕꯨꯡꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨꯀꯣ. ꯇꯥꯈꯠꯅꯔꯗꯤꯅꯦ ꯇꯥꯈꯠꯂ ꯀꯤꯕꯤꯔꯛꯇ꯭ꯔꯤ ꯐꯤꯕꯝꯗ ꯂꯥꯛꯇꯣꯏꯅꯦ. ꯃꯥꯟꯗ꯭ꯔꯥ? ꯇꯥꯈꯠꯄꯒ ꯃꯥꯟꯗ꯭ꯔꯥ? ꯇꯥꯈꯠꯈ꯭ꯔꯖꯥꯠꯅꯤ. ꯈꯪꯉꯕ? ꯊꯤ ꯇꯥꯈꯠꯈ꯭ꯔꯖꯥꯠꯅꯤ. ꯅꯣꯏꯅꯒ ꯍꯦꯟꯖꯤꯟ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗ. ꯇꯥꯈꯠꯅꯔꯗꯤ ꯈꯔ ꯂꯩꯔꯤ. ꯈꯠꯅꯕ ꯊꯤꯕ ꯃꯤ ꯑꯦꯀꯥꯎꯟ ꯊꯤ ꯆꯪꯉ ꯁꯥꯎꯔꯛꯇꯅ ꯃꯤꯅ ꯆꯩꯅꯗꯕꯤ, ꯃꯤꯉꯣꯟꯗ ꯊꯤ ꯉꯥꯡꯗꯕꯤꯗ, ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯏꯪ ꯇꯞꯅ ꯆꯤꯡ ꯂꯦꯝꯅ ꯐꯥꯎꯅꯤꯡꯕꯒꯤꯀꯣ ꯇꯨꯃꯤꯟ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯔꯕ. ꯅꯠꯇ꯭ꯔꯗꯤꯀꯣ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯆꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ. ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯆꯤꯟꯒ ꯊꯤꯔꯕ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯃꯤ ꯃꯃꯣꯏ ꯊꯣꯛꯄꯗ ꯐꯥꯎꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ. ꯆꯥꯗꯕ ꯊꯣꯛꯇ꯭ꯔꯗꯤ ꯊꯨꯅ ꯐꯥꯎꯔꯅꯤꯁꯤꯀꯣ. ꯑꯩꯈꯣꯏ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ. ꯐꯥꯎꯅꯤꯡꯗ ꯊꯣꯛꯁꯤꯡ ꯅꯠꯇ꯭ꯔꯥ? ꯍꯥꯏꯗꯤ ꯖꯨꯠ ꯆꯥꯗꯒꯅ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯥꯎꯕ. ꯍꯥꯏꯗꯤ ꯁꯤꯡ ꯂꯦꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ
ꯅꯠꯇ꯭ꯔꯥ ꯍꯥꯎꯇ꯭ꯔꯁꯦꯗ ꯌꯦꯡꯉꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯒꯤꯐ ꯄꯤꯗꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯦ ꯁꯤꯅꯤ ꯑꯩꯁꯦ ꯅꯪ ꯒꯤꯐꯅꯤ ꯁꯦ ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯑꯩ ꯐꯪꯉꯦ ꯃꯌꯥꯝꯅ ꯍꯟꯗꯛ ꯈꯔ ꯊꯥꯒꯠꯂꯛꯄꯁꯤꯗꯀꯣ ꯃꯥ ꯃꯤꯅꯁꯨ ꯍꯥꯏꯅꯩꯗꯨꯗꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯍꯔꯥꯎꯔꯤꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯤꯀꯣ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯩꯀꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯤꯔꯛꯄꯅꯣ ꯁꯨꯝ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯀꯣꯛꯄꯨꯗꯤ ꯉꯥꯎꯔꯝꯃꯅꯤ ꯕꯥꯔꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯁꯨ December 4ꯗ ꯑꯩꯅ December 24ꯗ ꯑꯩꯒꯤ ꯅꯨꯄꯤꯅ December 30ꯗ ꯑꯗꯨꯒꯤꯅꯤ ꯃꯊꯪꯗꯩꯗꯤ ꯑꯃꯗ ꯄꯨꯟꯅ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯃꯌꯥꯝꯊꯔꯁꯤ ꯀꯩꯅꯣꯅꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯕꯥꯔꯗꯦꯗꯣ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯑꯩꯁꯦ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯇꯧꯕꯗꯨꯗ ꯑꯥꯔꯕꯤꯟ ꯇꯣꯟꯖꯝꯗ ꯃꯉꯣꯟꯗ ꯐꯤ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯉꯥꯡꯅꯕꯅꯦꯕ ꯐꯤ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯉꯥꯡꯅꯕꯁꯦ ꯃꯥꯁꯦ ꯃꯄꯥꯟꯗ ꯁꯣ ꯑꯃꯒꯤ ꯆꯠꯄꯗꯨꯗ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯅꯪꯅꯗ꯭ꯔꯦꯕ ꯄꯣꯠꯁꯦ ꯄꯤꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯀꯤ ꯀꯩꯅꯣꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯕꯨꯗꯤ ꯊꯤꯟꯕꯤꯔꯛꯑꯦ ꯃꯥꯅ ꯌꯨꯝ ꯇꯥꯅ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯍꯌꯦꯡ ꯕꯥꯔꯗꯦꯅꯤ ꯍꯥꯏꯕꯁꯤꯗ ꯉꯁꯤꯒꯤ ꯄꯨꯡ 12ꯁꯤꯗ ꯋꯤꯁꯇꯨ ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅꯤꯡꯕꯅꯦꯕ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩ ꯅꯪ ꯀꯩꯝ ꯇꯧ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦꯅ ꯑꯗꯨ ꯐꯤꯁꯤ ꯌꯦꯡꯉꯁꯤ ꯌꯦꯡꯉꯣ ꯄꯥꯝꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯏ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯁꯅꯥ ꯑꯗꯨꯒ ꯐꯤꯔꯣꯟ ꯁꯤꯅꯦꯕ ꯅꯣꯏ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯃꯆꯨꯗꯤ ꯃꯥꯟꯅꯗꯦ ꯑꯃ ꯁꯣꯃꯥꯅ ꯁꯣ ꯇꯧꯕꯗ ꯃꯥꯅ ꯁꯣꯃꯥꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯍꯟꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯅꯤ ꯃꯥꯏꯗꯨꯅ ꯔꯦꯗ ꯑꯣꯏꯕ ꯇꯤꯡꯊꯣꯔꯛꯑꯣ ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯁꯤ ꯂꯤꯠꯂꯒ ꯅꯥꯟꯅ ꯀꯦꯊꯔꯒ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯐꯤꯅꯤ ꯅꯪꯅ ꯌꯦꯜꯂꯣ ꯁꯨꯠ ꯑꯝꯇꯪ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯂꯩꯕꯤꯔꯤꯅꯦ ꯐꯨꯜ ꯋꯥꯛꯅꯤ ꯐꯖꯕ꯭ꯔꯣ ꯄꯥꯝꯕ꯭ꯔꯣ ꯑꯩ ꯅꯨꯡꯗꯥꯡ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯔꯒ ꯅꯪꯅꯗ꯭ꯔꯕ ꯁꯣꯝꯗꯗꯨꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃꯗ ꯅꯥꯟꯅ ꯁꯦꯠꯁꯤ ꯀꯣ ꯐꯖꯩ ꯐꯤ ꯐꯖꯩꯕ ꯅꯪ ꯅꯠꯇꯕ ꯃꯌꯥꯝ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯗꯅ ꯕꯥꯔꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ